maru yaodre hairamba adubtaduna leire. Khamelokki lanfamda hawbijam somen kumargi nongmei maru matik chana yaramlabadi kukina hapasu ngamlamloi haiba wafam thamladuna kuki terrorist singna thadorakpa video amada lanfamda maru yaodre haduna tafam khangdana aroiba minok nolamkhiba mapurabagi minokta urubada thamoise kaire haduna kilambara laimana thamoi soktuna kapladuna phongdorakli. Mamang sahigi June 13 2002 subna kulhumdoi gi Khamelokki lanfamgi thawdokta laikhidraba masagi sahi kungunu humdoi suraba hawbijam somen kumarbu kuki terrorist singna nomoina kaptuna hatokpikhi. Kukina halaba matungda numit nini humnidi laikhidraba somen kumargi mobile phone somen kumarna lanfamduda record tawramkhiba maru yaodre hairamba nak yet koirei leiraga yenglaga tafam khangdana aroiba minok noklamba adu thadoraktuna viral oirakhibani haina palladuna tha kharagi matungda hawju amu hana yamna kana social media da viral oirakpadagi thamoi kaiba haibadu oinare. Viral oirakliba video clip asi amuk hana urnarakpadagi miyoi kayana laikhidraba somen kumarbu saithaduna sairen kaya iduna social media da thaganarakli. Masidasu natana viral oikhiba somen kumargi saktambu yayekpa lai oina yektuna miyoi kayana puthokpa honarakli. Masagi sahi 16 romta ngairibi laikhidraba hawbijam somen kumar pangai waton lamkhaidagi laikhidraba hawbijam chawba amadi hawbijam ongbi ichan tombi anigi machanupa ahum pokpada machanupa ko allayani. Machanupa yaim hawbijam roman kumarsu masagi anava amana laikhidre. Hauze hingauribasi iton toma machanupa hawbijam surja kumar khaktani. Laikhidraba hawbijam somen kumar graduation loisilaba matungda konung mamangda hangba bank amada thabak tawramki. Ngangbam ningon hawbijam ongbi kilanbaraga yumba minaduna sahi 3 suraba machanupa amma leire. Sangai April na laikhidraba somen kumargi mayumda chatluba matamda sangoida laikhidrabagi apopi ichan tombina machanupa kauraga kaplaga lairamba thengnarakhi. Pikliba somen kumargi machanupana mabokna kapliba adu yenglaga tawpham khangdana tingak maingak nana lairamkhi. Yum adusu yumdom pok oina lairamkhi. Nungai yafaba imung sunate lairaba imung haibaduni nomagi afangwa thabak suraga hingliba imungni. Sangai Freska unaraduna wari sanabada laikhidraba somen kumargi loinabi hawbijam ongbi kiranbarana hai me ahumdagi hauna kuki me jensingna maitegi mathakta lan tawrakhiba adudagi hauna mapuriba somen kumarga manaunupa surja kumarga loinaduna ayamba matamda chatli. Mapurabana banki thabak chururaga yumda hek halakpaga khungakpa machimana adumak hekta chatkhi. Mapuroibana Manipuri ngaknaba chatkhiba asida pukning saugatpa natana karisu upai leikhide haiba wafam thamladuna mapuroibana lan chanba haibasi karamba nupina nungaigani haiba wafam thamlaki. Mahakna hai mapuroiba somen kumargi mobile phone da mapuroibana video record tawramba adu social media da thadorakhibada mapurabana nongmei maru yaodre haduna nak ye koilei leiraga upai leitana yengkhiba tafam khangdaba minok noklamba adu urubada thamoise haifam khangdana kaire. Mapurabana maru yaodre haikhiba matam chuppada nakongsida taduna leire haina palladuna mapuraba yaudana machanupasiga sanglaba punsisi mataw karamna hingba ngamgodoribano khalladuna isaji phungbangnare haidana thamoi songna keren barana kapladuna phongdorakhi. Laikhidraba somen kumargi manaunupa hawbijam surja kumarna hai lan ase hek hawrakhibadagi hauna mafam ayambada mayambaga loinana khun ngakpa chapminakhibani. Adubu June 13 2002 subna kungohumdogi numisida mayambana mahakpu lan ngakpa ngasidi laklaganu yumda lehawra hajana thamlangkhibani. Somen kumarna khun ngakliba mafam adudagi maitei masing watle nongmei marusu watle haina waki toki seta laurakpadagi Khamelok tamna miyam changsinnakhi haiba wafam thamladuna mahakna hai nungsum yorokpa matamdadi mayambaga paw phongnaba ngamkhidre. Surja kumarna pairiba waki toki setu battery down chakhibana paw phongnaba ngamkhidabani haina palladuna Khamelok khul maya yorokpadadi kukim terrorisingna bom yawnga nongmei maru masing khangdana kapsilakhibana achawa lanfam ama haibadu oiki haiba wafam thamlakhi. Khamelokta makhoi mapan sigiba hakchangsing nongalaga lauthokluraga hawbijam somen kumargi oinasu arambai tengolgi thaumising yawna patlau chingjilda aroiba mathau mangam pangthokhi. Laikhidraba somen kumargi apopi hawbijam ongbi ichan tombina hai machanupa anina lan ngakpa chatkibada mai pakna halakani haidana mama aina khawrangna ngaiduna leiribani. Maitei machasingna lairaba oirubana makhuta khulai matik chana paiba ngamdana nongmei maru watkhibadagi machanupa kuki terrorist singna hatokpikhibani.
ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯅ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯇꯤꯛ ꯆꯥꯅ ꯉꯥꯛ ꯁꯦꯜꯂꯝꯂꯕꯗꯤ ꯃꯩꯇꯩ ꯃꯁꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯕ ꯉꯁꯤ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯍꯥꯏꯈꯤ꯫ ꯃꯩꯇꯩ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯅ ꯀꯨꯀꯤꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯅꯤꯄꯨꯔꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯁꯤꯡ ꯀꯌꯥꯝ ꯌꯥꯝꯅ ꯍꯤꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯇꯤ ꯂꯥꯟ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯦꯟꯗꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫